ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ 180% ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯗ꯭ꯔꯤꯕꯁꯤꯡꯁꯦ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯖꯔꯦ ꯈꯜꯂꯁꯤꯕ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯐꯤꯕꯝ ꯆꯥꯕ ꯀꯧꯕ ꯑꯣꯏꯕꯅꯀꯣ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯂꯥꯏꯔꯔꯦꯕ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯖꯔꯒꯁꯨ ꯃꯤꯑꯣꯏꯕ ꯑꯁꯤꯗ ꯃꯥ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯨꯄꯥꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯃꯥ ꯈꯟꯖꯔꯛꯏꯕ ꯃꯥꯅ ꯂꯩꯔꯤꯕ ꯂꯦꯚꯦꯜ ꯑꯁꯤꯒ ꯑꯩꯅ ꯂꯩꯔꯤꯕ ꯂꯦꯚꯦꯜ ꯑꯁꯤꯒ ꯈꯦꯠꯅꯩꯀꯣ ꯑꯩꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯒ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯈꯪꯗꯕ ꯅꯠꯇꯦꯕ ꯈꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯖꯕꯁꯦ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯪꯉꯤꯕ ꯃꯥꯅ ꯑꯩꯁꯦ ꯉꯥꯎꯖꯩ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯐꯅ ꯈꯪꯂꯒꯁꯨꯀꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯕ ꯊꯃꯣꯏꯅꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯊꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯍꯧꯈꯤꯒꯅꯤꯕ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯥꯛꯑꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯊꯨꯡꯂꯣꯏꯗꯕ ꯅꯠꯇꯦꯕ ꯊꯨꯡꯒꯅꯤꯕ ꯊꯨꯡꯅꯒꯗꯕꯁꯦ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯕ ꯊꯣꯛꯂꯒꯗꯤ ꯉꯟꯇꯥꯅ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯈꯤꯕ ꯊꯣꯛꯂꯒꯗꯤ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯒꯤ ꯋꯥꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯔꯦ ꯑꯩ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯀꯅꯤꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯇꯦꯕ ꯃꯁꯤꯅ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯅꯨꯡꯗ ꯊꯝꯅ ꯑꯗꯨꯝ ꯍꯧꯈꯤꯒꯅꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯂꯥꯛꯑꯒ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤꯕ 180% ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯥꯁꯤꯡꯗꯤꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯅ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯔꯝꯕ ꯊꯣꯛꯂꯒꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯊꯨꯡꯉꯤꯕ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯊꯧꯅꯥꯗꯣ ꯊꯣꯛꯂꯛꯀꯅꯤꯕ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯂꯥꯏꯔꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯐꯨꯝꯗꯨꯅ ꯊꯝꯂꯒ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯕ ꯃꯤꯑꯣꯏꯕ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯃꯤꯑꯣꯏꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯤꯍꯨꯜ ꯑꯃ ꯍꯨꯟꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯗꯨꯝ ꯐꯥꯎꯒꯅꯤꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯁꯦ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯖꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯉꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯐꯥꯎꯔꯛꯄꯅꯦꯕ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡ ꯍꯥꯏꯕ ꯌꯥꯗꯦꯕ ꯅꯪ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯕ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯍꯨꯟꯈꯤꯕ ꯃꯤꯍꯨꯜ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯨꯟꯕ ꯉꯁꯤꯁꯨ ꯐꯥꯎꯔꯝꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯩꯁꯥ ꯍꯥꯏꯕ ꯄꯩꯁꯥ ꯑꯁꯦ ꯌꯥꯝꯅ ꯃꯦꯇꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯍꯜꯂꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯦꯚꯦꯜ ꯑꯁꯤꯁꯨ ꯑꯞ ꯑꯣꯏꯍꯜꯂꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯄꯥꯡꯒꯜ ꯊꯧꯅꯥꯁꯨ ꯐꯥꯎꯍꯜꯂꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯅꯨꯡꯁꯤꯕꯁꯨ ꯊꯨꯡꯍꯜꯂꯤꯀꯣ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯂꯨꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯛꯂꯒꯗꯤꯀꯣ ꯄꯨꯟꯁꯤꯗ ꯄꯩꯁꯥ ꯍꯥꯟꯅ ꯇꯥꯟꯕ ꯅꯨꯡꯁꯤꯕ ꯂꯩꯔꯒꯁꯨ ꯉꯟꯇꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯍꯧꯕ ꯅꯪꯒꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯨꯡꯅꯒꯦ ꯈꯜꯂꯒꯗꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯑꯗꯨꯝ ꯂꯥꯛꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤꯕ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯄ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯕ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯌꯥꯎꯕꯤꯕ ꯃꯤ ꯊꯣꯛꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯛꯎ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯈꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ